Kaithel Manbida Pangthokpa SSC GD gi recruitment yaurunabagidamag ngarang mayumdagi chatkiba maitai macha ahum mayumgi miyoi singa pau faunaba fangkhidabadagi thinaduna lakiba adu makoi ahumgi manungda amadi army na rescue tawba ngamle hairi police tagi fangba pau asina hai army na kanba ngamle hairiba miyoi adudi Thobal Khekman maning lekaidagi ningombam Johnson Singh apokpa Sanjoy Kawi hairi pau asina hai makoi ahumna Google Map ta yenglaga chatpada Kaithel Manbi asi onana chatkiba oiramba yai Makoina paikiba mobile phone gi last location asi Kanglatombi oiki hairi thiba phangdana leiriba miyoi ani adudi Thobal lesangthem awang lekaidagi oinam thoithoi sing amasung Thobal Khekman wangmataba mayai lekaidagi thokchom thoithoi singni makoi ahumgi manungda Thobal Khekman maning lekaidagi ningombam Johnson di leimakhongda leiba army singna rescue tawraba matung Imphal West Police da sinarakibani hairi Police ta sinarakle hairiba Johnson su imungi mi singna unanaba hotnabada police na recruitment mafam da puraga recruitment yawhalli hairakpadagi mayumgi mi singa pau faunaba fangdana leiri hairi hauzik thiba phangdriba makoi ani amadi Johnson bu thinba chatpani hairi panba yabadi makoi ahumgi mobile phone sing off laikiba maramna pau faunaba ngamdringai cherakta Kuki singi tongan ba Facebook page amadi WhatsApp group singda maitai macha ahum fare amadi makoi ahumak hatkre haina nungaiba fongdokpagi post kaya ngarangdagi viral oirakpasu leikrabani Nakalamaramda ngasi ayuk Thobal Khekman jila Kaithelda miyamgi oiba mifam ama pangthoklaba matung JAC ama semduna DC Thobalda memorandum amasu pisinkhre hairi Memorandum pisiluraba amadi additional SP ga unaraba matung Peace and Relief Committee Khekman gi convener L Subolna fongdorakpada makoi ahum ngarang army gi recruitment yaurunaba chatkibani makoi ahumgi manungda angang amadi fangle haina tai adumakpu angang adugi masak udriba amadi wari sanaba phangdribana wakhalda nungaitaba amadi fauri maram aduna lengakna thuba matamda imungi miyoi singasu unahanbiyu hairaduna makoibu fangnanaba thibada miyamna su mateng pangbiyu amadi minungshi yenglaga makoibu tekta kaidana thadokpirau haiki singa semak haujuk khekmangi angang ahum mangkhibagi matangsida khekmangi oiba JC makak chemjaraga Hojik akoi isamak additional SPM sing DC unibar lakcharam bani hojik akoi DCM SP ki site gi akoi phangjaba source ta angang amadi hojik tek takaina phang habagi paw amadi phangjare tabudabu angang si akoi imini khong udri banina hojik laibiriba manipur gi leba ki laibiriba silina punamangsu hariba angang singsibu thibada aso mateng pangbibaga loinana angang asibu tek takaina thadok thako oisino haba wakalundu minung sigelona thadok trako osino haibo poting tang akoi media gi thong mamangda asi pawdum jeri akoi ahum masi ngarang India gi oiba Indian army gi adugumba recruitment lamakak ngarang si jaw busat khibani adu hojik phangiba akoi gi phangi haidana paw tajeriba leire haina paw tajeriba Johnson hariba angang si hojik makti ma si recruitment jaw gi adugumba Tabok amakak akogi leibiriba sarkar gi site gi arrange tawre haina tajai tabudu masi akoi imin khong udebanina leibiriba leba ki amadi sarkar gi site ta akoi na apin tawjening badi athu matamda masi mama mapa amadi JC gi leibiriba miyoi singa unan biduna akoi gi princibu nena tabu princibu da lehan bu oisinu